Loktak Pat ki angak pasarukama oiriba Karang khul asi ngasi fauba lainga kamadi mari leinaba authority amatana yengsindana leiri Loktak yaida Karang khulga thanga ga faunaba isingi lambi asi natana atopa upai leitri ithat asiga mayang Imphal ga samnahan ba lambi sembagi thabak ngasi fauba kana amatana mitieng changbidana leiri haina Karang Island Motor Boat and Boat Association kimba Karang Island Loktak Floating Homestay amadi Karang Island Development Organization gi maikai dagi thamlakle Karang Island Motor Boat and Boat Association get nifutaret Suba Foundation Dega Mari Lainana Association asigi President H Gitajen na Impact News ka kanana unabada Hai Karang khul asi Imphal dagi supnagi kilometer nifu mga khakta lapna leiba mafam ama oiragasu ngasi fauba lambi chathok chasinda yamna nungaitaba ama mayoknari Loktak Pat ki ithat asida leiriba mioi lising ahumgi amata ngairaba chathok chasingi lambi asi thanga fauba Loktak Pat lalaga chatpa isingi lambi asina oiri ithat asiga mayang Imphal ga faunaba PMGSY gi kilometer taret sangba lambi ama PWD gi makhada semgadawriba lambi asi kumja inglising ani ga taret gi semba khara hauramlaga Hatana semba lepkre Loktak yaida leiriba thanga khultamna chatpa isingi lambi asi chathok chasin tawbada awaba nungaitaba kaya mayoknari isingi lambi asida chathok chasin tawriba mahiroi maru oina analayenggi oiba emergency lakpa matamda khul asida leiriba miyamda yamna hena nungaitaba ama mayokna halli nupi kaya amadi angang unaba matamda hida angang unaba natraga higi lambi da leikhidaba kaya laikre khul asiga faunaba lambi oigadawriba mayang Imphal dagi Karang yangbi faubagi lambi asi sembagi work order thokre lambi asi athubada loisinbiduna khul asida leiriba miyamna hojik thengnariba awaba khudong chadaba sing asi koknaba hojik leiriba lainga kamadi mari leinaba department amithing changbiu haina president asina appeal tawrakle PMGSY gi makhada khogi mayang Imphal chu Karang yangbi haina khoi lambi amakhak Manipur government side tagi aya pidana sanction leidana thabak shuba hobiro laba thabak side mai tare sui lambi sina la akanda Aikoi Karangi Chingdong Pok and Aikoi like a second Padum Lava, Chingmacha Makale, Chingmacha Mapam Boxi, Aikoi, Lambi Power Lakadoni, PWD Road and the Chingal Jaraba. Lambi Siki, not yet Lopari Mam has using the Targale by Tare. Loktak project like his number Morakanda, Karangi production that was think Piba. Low Shinji, Tanaba, Unabanga, Farm Towa, Mayam later. Lady was Agasti, the government Pipi Giva, Lambi Simasi Atumatam, the Maram Sana Sembiraga, Karang Projagi Awabasi Koranaba, Honabu have. Amaromda Karang khul asida leiriba ningthina lairik laisu hairaba adubo laingaki oiba thabak fanghodaba naha kaya amadi awaba khudong chadaba kaya tungoinaraga masa maromdom lepchanaba haiduna motor boat service amadi homestay gi khudong chaba Loktak Pata lakliba tourist sing da piba haure masima khul asida leiriba naha singbu thagatningai ni haina H Gitajen na phongdoke ngasi Karang Island Motor Boat and Boat Association gi makhada Karang Loktak iaida thanga Karanga fauna haliba motor boat service tawba chahi nifutaret mapung fare association asina chahi yangkai surakpa matamda yamna chawba thawram amaga loinana maikai asomda leiriba nahasing na khul asida leiriba miyam loinana Loktak Pata lakpa tourist sing da piriba service asigi maipakpa achawba thawram ama pangthoknaba sem saba loire khul asida nahasing amadi khul asigi nupi angang sing na nongmagi hingna ba hotnariba asida pukning thawgatpa oina lainga kamadi mari leinaba department sing na Karang khulgi yaifana bagi khanna pangba yaba mateng pangbiu haina president asina makha tarakle Lele shu tamu satra mayama graduate ocean bank sai master ocean bank mayam jingdo senthok lambi si nga fabar tana khoi upai leji daba honorable chief minister na thambiri ba khoi war on drug Manipur gi akan khong chung lakwa lam hamji deida Karangi youth sing na ngasi lori ba thodang se masa khangbiu ena naha sing ngasi masagi tamjaru mai maching hingna malan famda maram chaw mong da motor service tawna mayam service tawba lam koi lakwa mayam na stay home oin tawna hona matamda mafum khara haiba tare tawjana hona matamda akoi ba madi Manipur gi mayam na sajok pibiu Karangi production hingi pusi mahinga sida amuktang miyeng changbiduna Manipur government na ladiba naha sing jigi or imai ben sing disable sing ladiba awaba mayam ubidana kari karamba senthang bitharaga hingma yana lambi sami bu yagada ga masum dang miyeng changbiduna ba appeal tawjari